Kuki singna Kangpokpi da medical ki potlamsing mai tharaga manghankhre. MST bus AR personnel singna thingduna Churchanpur district ta changhankhidre. Lanai clinic amagi medical van gari amada purakpa lupa lak nifu manga rongi oigadaba medical ki khusu khulai sing Kuki khulai fiber singna Kangpokpi police station na konba Thomas Crown manaki Impal Dimapur lambi da ngarang numidang pung 10:30 tarakpada mai thaduna manghankhre. Amoromda ngarang dagi Impal Senapati amasung Impal Churchanpur National Highway singda MST ki bus service haukiba adu lamthung pham yoba ngamkidraba matung ngasisu Churchanpur tamna chatpa MST ki bus sing Kangbai Bazar da Assam Rifles na thingbadagi Churchanpur district ta changba ngamdana halakhre hairi. Press na phangwa pauda ngarang numidangi pungfam aduda puduna medical van amada medical ge potlamsing Dimapur romdagi Impal tamna lakhi. Adubu Kangpokpi gi Thomas Ground manakta yorpada Kuki khulai paibasing yauna punna nupi nupa 150 rom lambi thatlaga leramki. Gari thalamliba miyam aduna gari adu check tawraba matung gari aduda puragliba pochai sing adu lautharaga driver amadi gari adu thatorakki hairi. Makoina mai thakiba potlamsing aduda medical ge oiba ultrasound launanaba machine yauna tongan medical ge mari leinaba potlam kaya yauri. Kuki singna mai thadun manghankhra potlamsing adu chaurakna lupa lak nifu manga rongi oigani hairi. Adum oinamak posak asi manghankhre natraga mai thabikhre haina kanaguma miyoi amatana hauzik phawada official oina complaint torpa laitri. Loinena lenga ki health department ki oina su medical equipment sing lakadaba laite haina pausi asida phongtorakli. Amaromda Manipur lengak na lauthokki bagi matung ina National Highway singda Manipur State Transport ki bus security ngaktuna chelhal labasu lamthung pham yoba ngamdraba matung ngasisu amuk hana MST ki bus ama torbung dagi lamtharaknaba tidim lambi da chutki. Maduda phagakchaw ikhai keithelda masing yamlaba maira paibising khamduna hangbada bus adu torbung dagi lamtharakadabani haina driver aduna phongdok lamki. Madudagi nupi aduna bus adu torbung tamna chalanki. Adubu Kangbai Bazar da hanadagi duty tawduna leiba Assam Rifles ki personnel sing aduna bus adu makha tana chalhandana mafam adudagi halhallakibani hairi. Press na phangwa pawgi matung ina tawdogasi ngasi pung 10:30 tarakpa matamda thokkibani. Kangbai Bazar dagi Assam Rifles na thingduna chalhandraba bus adu thawdoraklaga phagakchaw ikhai community hall mapada khamlaga leiki. Bus adu khamlingaida mafam adugi masing yamlaba nupi maira paibising tholaklaga lengakna security force yauna thariba bus adu torbung natraga Churchanpur yauna chatpa ngamdragadi makha tana lambi asida lengaki gari chenbiragano haina thinglakhi. Miyamna thinglakpa aduna maram oiraga MST ki bus adu khudakta Impal tamna passenger amata yaudana halakhre hairi.